ꯃꯤꯇꯩ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁꯤꯗ ꯑꯣꯛ ꯃꯈꯣꯡ ꯆꯥꯗꯨꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯄꯨꯜꯂꯦ ꯑꯃꯨꯛ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯟꯅ ꯆꯥꯕ ꯉꯝꯃꯤꯗꯣ ꯌꯦꯡꯗꯣꯏꯅꯤ ꯆꯦꯂꯦꯟꯖ ꯈꯨꯗꯤꯡꯒꯤ ꯄꯨꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯍꯧꯔꯁꯤꯔꯥ ꯃꯅꯤꯡꯗꯁꯨ ꯀꯟꯅ ꯆꯥꯔꯤ ꯃꯤ ꯑꯃ ꯄꯨꯖꯥꯔꯤ ꯑꯃ ꯉꯁꯤꯗꯤ ꯆꯦꯞ ꯑꯅꯧꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯕꯣꯡ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯔꯦꯀꯣ ꯅꯪ ꯐꯖꯅ ꯔꯦꯗꯤ 1 2 3 ꯁ꯭ꯇꯥꯔꯠꯀꯨꯝꯕꯗꯣ ꯍꯥꯏꯒꯗꯕꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯀꯩ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯁ ꯒ꯭ꯔꯦꯚꯤꯗꯤ ꯐꯖꯔꯦ ꯅꯪꯅꯦ ꯑꯩꯒꯥꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯆꯥꯔꯤ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯌꯥꯔꯕꯣ ꯆꯥꯛꯁꯦ ꯃꯥꯟꯅꯔꯕꯅꯦꯀꯣ ꯑꯩꯅ ꯈꯤꯇꯪꯕꯨꯗꯤ ꯌꯥꯝꯕꯤꯕꯅꯦ ꯏꯁ ꯑꯩꯅ ꯌꯥꯝꯕꯅꯤ ꯑꯝꯇ ꯎꯞꯄꯗꯩ ꯍꯧꯃꯤꯟꯅꯁꯤ ꯃꯥꯅ ꯍꯥꯞꯄꯅꯦꯕ ꯆꯥꯛꯁꯦ ꯌꯥꯔꯦ ꯍꯧꯔꯦ ꯁ꯭ꯇꯥꯔꯠ ꯉꯁꯤ ꯀꯩꯅꯣ ꯅꯈꯨꯠ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯄꯤꯛꯈ꯭ꯔꯕ ꯅꯛꯃꯟꯕꯩꯔꯥ ꯅꯛꯃꯜꯂ ꯃꯥꯜꯂꯦ ꯈꯔ ꯍꯧꯔꯦ ꯄꯨꯖꯥꯔꯤ ꯃꯩ ꯇꯥꯔꯦ ꯇꯦꯁ ꯇꯧꯒꯦ ꯂꯣꯏ ꯄꯩ ꯍꯥꯎꯋꯦ ꯈꯔ ꯃꯨꯟꯗꯦꯀꯣ ꯃꯅꯨꯡꯗ ꯌꯧꯔꯦ ꯃꯁꯥꯗꯣ ꯁꯤꯗꯤ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯍꯥꯎꯔꯦꯍꯦ ꯇꯁꯦꯡꯅ ꯍꯥꯎꯋꯤ ꯐꯦꯟ ꯃꯈꯣꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯊꯤꯔꯦ ꯃꯈꯣꯡ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯃꯔꯨꯁꯦ ꯁꯦꯡꯅ ꯆꯨꯞꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯁꯦꯡꯗꯦꯅ ꯍꯥꯏꯗꯣꯏꯅꯤ ꯊꯣꯏ ꯀꯟꯅ ꯏꯁꯤꯡ ꯊꯛꯇꯣꯛꯀꯦ ꯅꯪꯁꯨ ꯏꯁꯤꯡ ꯌꯥꯝ ꯊꯛꯇꯣꯛꯀꯅꯨ ꯑꯩ ꯂꯩꯔꯣꯏ ꯀꯩꯅꯣ ꯅꯪ ꯏꯁꯤꯡ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯛꯇ ꯕꯣꯇꯜꯗ ꯍꯥꯏꯔꯣ ꯍꯣꯏ ꯆꯥꯛꯇꯤ ꯄꯛꯑꯦ ꯅꯤꯝꯕꯨꯗ ꯃꯀꯨ ꯂꯣꯏ ꯁꯥꯖꯟꯈ꯭ꯔꯦ
마기 이거 우리야 짜증은 짜로 그래 끊어 까까까 또 앵콩 거 성으로 아시네 이런 데 이번에 필터 땡기 생각으로 아 왜? mình uống phần người nhầm 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 mồ hôi sao đây cái mà chỉ nằm ra rồi 좀 더 mồ sai 라스 모사이 cái đấy là cái hơi cái tông rồi pi cái tay mồ sai đấy sâu sao thì mau ngay man gitu rồi nanti मैं punishment से कई पी रखे बा Kumang ko tawa man. Sen habi dra min. ano nga siya uống mà không thằng cái sạc của mình xin nhỏ vậy mình là Sen an hawre. Ku ina to we rang de. Atra. Hawre post ta. anh thấy là xin ăn mình đúng rồi mình là Ai ham pik bu de kita ma haw ke non to ko rang khan ba. xin nhỏ vậy thằng cái sạc làm đấy Matang kai challenge to roge do habi bu adu sum comment section da habi ram. Delay sai le ba. Tengo tu suti ni. như thế là Ko camera nó ui cái tay ui sai ui. Ko. Sima ka u trio. Sai hen ni.
โอเคเชิญ วิดีโอช่วยเพื่อนไปทำให้ทัดใจไลค์แชร์ subscribe คอมเมนต์ตัวกัน บ๊ายบาย